sida front kisina dum thaina ngaeba direct camera do thengnadeba ko aduga sigi antenna hai tare ko sigi transmitter hai dora sena aduga sina transceiver unbox tawdore hello ma'am nan taisung do chalu do ada mafam di phaja ma'am lei adubu photo video ka bada kitang phajaba wat pai tare ko drone gumba ka pa ga di hena phajagani khanba adagi ju aina han dagi ju video gumba sum banam kuma tamda drone gumba am sina ta ga hena Taiwan gi phajaba koi baje yangan baje mong ta ni ne khallaga sum leimne ado hantak matang sai ngai da drone khara hong ba hai tare ko 4K da ka pa ya ba duga Neo 2 DJI Neo 2 hai ba drone se ji koi re thok ba do ai paisa khara chin madagi pharak ta laidam ni hantak ahan boina gi drone oina leijaga dawni aduga mamang da DJI Neo ana thoe ko adugi Neo do video quality do khara wale adugo handaki ji khara quality angale do hajik aina lei je khoi huai da leiba khoi gi electronic store am da ne adu da sanga kana manung da yengala age ko lei je Sunfire hai je si Sunfire khoi gi huai manung da dum leiba ni ko sida dum mouse ka kai keyboard phone ka kai dum yawe sida Huawei gi dum khoi gi sida smartwatch kumba dum yawe ko da sida laptop ka ka ju dum yawdi yawe moi gi se ko sida dum loi suna ba ado camera bag yawe sida DJI gi oina ju section ama thamme ko sida mic ka lei sida DJI gi mic kya no ma je mic 3 hai ba ko khara pick tak taw bu sina mic mini ko asmaina somna kana mouse ka kai loina Logitech ki ka yawi ko somna kanda makhal mayam ai somna kanda SD card ka ade hard disk adegi somna kanda kaino gi monitor adum yawre ko ai na hamu sidagi ama lei MSI gi ai kaino tawbagi deck setup tawbagi thabak tawbuda ko adune si adum online da leibudu adum samane kesu magi price khena ba leite sina kaino mount tawna ba khona ba sida dum leire CPU gi samkat na ba sida leire HDMI cable ada sida sound wonder boom ga ju lei ko sida ada somna kana mouse lei bu ai hape jeng halake ko aduga sida mouse ka leire moida dum unboxing tawhallage ko aduga horen unboxing tawlera kanda khoi university campus tara kanom chala hangmam da chalaga habet akhoi gi pai bo khopa do try tawrage ado yenga ji ko ji unbox tawdore kai yawi da habet yeng halake si moida dum tawhallage tawn sida drone yawe ko property ka su yawe sini ko magi kaino taw sise magi connection hena phagat na ba yaw ba hai tare adum propeller guard sidum yaw la e sina battery hao remote control sina RC remote control sila joystick ki ho okay ya ngasai gi drone no sila ko si ne ko DJI Neo 2 hai je si gi aduga sigi remote controller
ꯖꯤ ꯑꯣꯏꯅ ꯍꯥꯞꯄꯦꯀꯣ ꯃꯥꯒꯤ ꯔꯤꯃꯣꯠ ꯀꯟꯇ꯭ꯔꯣꯂꯔꯁꯦ RCN3 ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯁꯤꯒ ꯐꯣꯟꯁꯤꯒ ꯁꯝꯖꯟꯅꯔ ꯄꯥꯏꯗꯣꯏꯅꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯔꯤꯃꯣꯠ ꯀꯟꯇ꯭ꯔꯣꯂꯔꯁꯤ ꯌꯥꯎꯗ ꯇꯥꯔꯒꯁꯨ ꯑꯗꯨꯝ ꯗꯥꯏꯔꯦꯛ ꯐꯣꯟꯁꯦ ꯇꯧꯔꯒ ꯄꯥꯏꯔꯁꯨ ꯌꯥꯏꯑꯕꯀꯣ ꯑꯗꯨꯒ ꯐꯣꯟꯁꯨ ꯌꯥꯎꯗꯕꯤꯗ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯍꯥꯏꯗꯤ ꯗ꯭ꯔꯣꯟ ꯃꯁꯥꯁꯦ ꯈꯛꯇꯪ ꯇꯧꯔꯒ ꯑꯗꯨꯝ ꯇ꯭ꯔꯦꯛꯀꯤꯡ ꯀꯩꯀꯥ ꯌꯥꯍꯜꯂꯦꯕꯀꯣ ꯑꯗꯨꯕꯨ ꯑꯩꯗꯤ ꯑꯗꯨꯝ ꯍꯥꯏꯗꯤ RC ꯀꯟꯇ꯭ꯔꯣꯜꯁꯦ ꯌꯥꯎꯔꯀꯥꯟꯗ ꯑꯗꯨꯝ ꯄꯥꯏꯔꯒꯦꯀꯣ ꯑꯗꯨꯒ ꯃꯥꯒꯤ ꯐꯨꯇꯦꯖꯇꯣ ꯑꯩ ꯀꯃꯥꯏꯅ ꯇꯧꯒꯦꯗꯣ ꯑꯩ ꯍꯥꯏꯐꯦꯠ ꯌꯦꯡꯍꯜꯂꯛꯀꯦꯕ ꯍꯧꯖꯤꯛ ꯍꯥꯟꯅ ꯄꯥꯏꯈꯠꯍꯜꯂꯒꯦꯀꯣ ꯁꯤꯗ ꯍꯥꯟꯅ ꯀꯣ ꯑꯣꯕꯁꯇꯦꯀꯜ ꯑꯦꯚꯣꯏꯗꯦꯟꯁ ꯌꯥꯎꯋꯦꯕꯀꯣ ꯃꯥꯏꯁꯦ ꯑꯗꯨꯝ ꯍꯥꯏꯗꯤ ꯑꯩꯅ ꯆꯪꯁꯤꯜꯂꯀꯥꯟꯗ ꯃꯥ ꯑꯗꯨꯝ ꯍꯟꯇꯣꯛꯈꯤꯅꯦꯕꯀꯣ ꯌꯥꯝꯅ ꯕꯤꯒꯤꯅꯔ ꯐ꯭ꯔꯦꯟꯂꯤ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯑꯩ ꯑꯃꯨꯛꯐꯥꯎ ꯄꯥꯏꯗ꯭ꯔꯤ ꯉꯁꯤꯅ ꯑꯍꯥꯟꯕꯅꯦ ꯍꯥꯏꯇꯥꯔꯦ ꯗ꯭ꯔꯣꯟ ꯑꯃꯨꯛꯐꯥꯎ ꯄꯥꯏꯗ꯭ꯔꯤꯕꯀꯣ ꯑꯗꯨꯕꯨ ꯌꯥꯝ ꯂꯥꯏ ꯍꯥꯏꯇꯥꯔꯦ DJIꯒꯤ ꯗ꯭ꯔꯣꯟꯁꯦ ꯑꯗꯨꯅ ꯁꯤ ꯀꯩꯒꯨꯝꯕ ꯇ꯭ꯔꯦꯚꯦꯂꯤꯡ ꯕ꯭ꯂꯣꯒꯀꯨꯝꯕ ꯇꯧꯕ ꯈꯣꯠꯄ ꯇꯧꯔꯀꯥꯟꯗ ꯁꯤ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯕ ꯄꯣꯠꯅꯦ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯃꯣꯏꯒꯤꯁꯦ ꯑꯦꯛꯇꯤꯞ ꯇ꯭ꯔꯦꯛꯀꯤꯡ ꯑꯅ ꯑꯃ ꯌꯥꯎꯋꯦꯀꯣ ꯑꯩꯅ ꯆꯠꯄ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯏꯟꯅꯔꯛꯀꯗꯧꯕ ꯑꯗꯨꯁꯨ ꯍꯥꯏꯐꯦꯠꯇꯪ ꯇ꯭ꯔꯥꯏ ꯇꯧꯔ ꯌꯦꯡꯉꯦꯀꯣ ꯀꯃꯥꯏꯅ ꯇꯧꯕꯅꯣꯗꯣ ꯑꯗꯨꯅ ꯎꯠꯂꯛꯀꯦꯀꯣ ꯑꯦꯛꯇꯤꯞ ꯇ꯭ꯔꯦꯛꯀꯤꯡ ꯇꯧꯍꯟꯒꯦ ꯁꯤꯗ ꯅꯝꯃꯀꯥꯟꯗ ꯍꯣꯜ ꯇꯧꯔꯀꯥꯟꯗ ꯃꯥ ꯑꯗꯨꯝ ꯍꯜꯂꯛꯑꯦ ꯄꯣꯠꯁꯦ ꯃꯇꯣꯝꯗ ꯃꯁꯥ ꯃꯇꯣꯝꯗ ꯑꯩꯈꯣꯏ ꯍꯜꯂꯛꯄ ꯍꯥꯏꯗꯤ ꯂꯝꯕꯤ ꯉꯥꯎ ꯇꯥꯔꯒꯁꯨ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯑꯣꯇꯣꯃꯦꯇꯤꯛ ꯑꯗꯨꯝ ꯍꯜꯂꯛꯄ ꯌꯥꯏꯀꯣ ꯁꯨꯃꯥꯏꯅ ꯎꯠꯂꯤꯁꯦ ꯂꯦꯟꯗꯤꯡ ꯇꯧꯕꯒꯤ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯑꯩ ꯍꯥꯏꯐꯦꯠ ꯌꯦꯡꯍꯜꯂꯛꯀꯦꯕꯀꯣ ꯁꯤꯒꯤ ꯀꯦꯃꯦꯔꯥꯁꯦ ꯃꯥꯁꯦ ꯑꯗꯨꯝ ꯒꯤꯝꯕꯜ ꯌꯥꯎꯖꯔꯛꯑꯦꯀꯣ ꯃꯁꯥ ꯃꯅꯨꯡꯁꯤꯗ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ 2 ꯑꯦꯛꯖꯤꯁꯇꯤ ꯑꯣꯏꯕ 3 ꯑꯦꯛꯖꯤꯁꯇꯤ ꯑꯣꯏꯗꯦꯀꯣ ꯃꯥꯒꯤ ꯒꯤꯝꯕꯜꯁꯦ ꯑꯗꯨꯒ ꯑꯁꯦꯡꯕꯗꯤ ꯑꯩꯁꯦ ꯃꯤꯅꯤ 4 ꯄ꯭ꯔꯣꯁꯤꯅꯗꯤ ꯍꯦꯟꯅ ꯄꯥꯝꯗꯤ ꯄꯥꯝꯃꯦ ꯑꯗꯣ ꯃꯤꯅꯤ 4 ꯄ꯭ꯔꯣꯁꯦ ꯄꯩꯁꯥꯁꯨ ꯂꯩꯇꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ 5 ꯄ꯭ꯔꯣ ꯑꯅꯧꯕ ꯊꯣꯛꯄꯗꯨꯗꯤ ꯃꯥ 250 ꯒ꯭ꯔꯥꯝ ꯍꯦꯟꯕꯒꯤ ꯃꯥꯗꯣ ꯔꯦꯖꯤꯁꯇꯔ ꯇꯧꯕ ꯈꯣꯠꯄ ꯂꯥꯏꯁꯦꯟꯁ ꯌꯥꯎꯗ꯭ꯔꯗꯤ ꯌꯥꯗꯦ ꯈꯣꯠꯇꯦꯅ ꯈꯔ ꯂꯩꯌꯦꯅ ꯑꯗꯣ ꯑꯩꯗꯤ ꯁꯤꯗ ꯁꯥꯇ꯭ꯔ ꯑꯣꯏꯅ ꯂꯩꯕꯅꯤꯅ ꯍꯌꯦꯡꯋꯥꯏ ꯔꯦꯁꯇ꯭ꯔꯤꯛꯁꯟ ꯂꯩꯔꯗꯤ ꯅꯨꯡꯉꯥꯏꯇꯦꯅ ꯇꯧꯕꯅꯦ ꯑꯗꯨꯒ ꯁꯤꯗꯤ ꯉꯁꯥꯏꯒꯤ ꯀꯩꯅꯣꯗꯒꯤ ꯃꯤꯅꯤ 4 ꯄ꯭ꯔꯣꯗꯒꯤ ꯀ꯭ꯋꯥꯂꯤꯇꯤꯕꯨꯗꯤ ꯈꯔ ꯍꯟꯊꯗꯣꯏꯅꯦꯕꯀꯣ ꯀꯩꯅꯣ ꯍꯥꯏꯕꯗ ꯃꯥꯏ ꯁꯦꯟꯁꯔ ꯁꯥꯏꯖꯁꯦ ꯑꯣꯡꯂꯤ ½ ꯏꯟꯆꯅꯦꯕ ꯑꯃꯗꯨꯅ 0.7 ꯁꯝꯊꯤꯡ ꯑꯣꯏꯕꯅꯦꯕ ꯑꯗꯨꯕꯨ ꯑꯗꯒꯤ ꯃꯥꯒꯤ ꯁꯤꯒꯤ ꯂꯣꯏꯅꯃꯛ ꯒꯥꯔꯗ ꯌꯥꯎꯔꯛꯄꯁꯦ ꯁꯤꯁꯦ ꯃꯥ ꯐꯩꯌꯦꯕꯀꯣ ꯍꯥꯏꯗꯤ ꯑꯩ ꯑꯍꯥꯟꯕ ꯄꯥꯏ ꯈꯣꯠ ꯇꯧꯕꯗ ꯁꯤ ꯁꯨꯃꯥꯏꯅ ꯊꯦꯡꯖꯤꯟ ꯈꯣꯠꯆꯤꯟ ꯇꯧꯕꯗ ꯈꯤꯇꯪ ꯉꯥꯛꯑꯅꯤꯗꯅ ꯁꯤꯒꯤ ꯃꯥꯒꯤ ꯁꯤꯗ ꯐ꯭ꯔꯟꯠꯀꯤꯁꯤꯅ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯉꯥꯛꯑꯦꯕ ꯗꯥꯏꯔꯦꯛ ꯀꯦꯃꯦꯔꯥꯗꯣ ꯊꯦꯡꯅꯗꯦꯕꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯑꯦꯟꯇꯦꯅꯥ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯒꯤ ꯇ꯭ꯔꯥꯟꯁꯃꯤꯇꯔ ꯍꯥꯏꯗꯣꯏꯔꯥ ꯁꯤꯅ ꯑꯗꯨꯒ ꯁꯤꯅ ꯇ꯭ꯔꯥꯟꯁꯔꯤꯁꯤꯚꯔ ꯑꯣꯏꯔꯝꯅꯤꯀꯣ ꯑꯗ ꯁꯤꯁꯦ ꯃꯤꯅꯤ 4 ꯄ꯭ꯔꯣꯒꯤ ꯀꯣꯝꯕꯣ ꯚꯔꯖꯟꯗꯗꯤ ꯀꯩꯅꯣ ꯇꯧꯕꯅꯦ ꯃꯥꯒꯤ ꯗꯤꯁꯄ꯭ꯂꯦ ꯌꯥꯎꯕꯅꯦꯕꯀꯣ ꯑꯗꯣ ꯑꯩꯒꯤꯗꯤ ꯁꯤꯅ ꯑꯗꯨꯝ ꯌꯥꯔꯦ ꯑꯗꯨꯒ ꯃꯥꯒꯤ ꯁꯤꯒꯤ ꯃꯅꯤꯡꯁꯤꯗ ꯀꯦꯃꯦꯔꯥ ꯁꯤꯗ ꯃꯅꯤꯡꯗ ꯑꯃꯒ ꯁꯤꯒꯤ ꯃꯅꯤꯡꯗ ꯑꯃ ꯌꯥꯎꯋꯦꯕꯀꯣ ꯁꯤꯒꯤ ꯀꯩꯅꯣꯁꯤꯅ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯑꯣꯕꯁꯇꯦꯀꯜ ꯑꯦꯚꯣꯏꯗꯦꯟꯁ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯣ ꯃꯥꯁꯦ 360ꯅꯦꯗꯤ ꯍꯥꯏꯌꯦ ꯑꯗꯨꯕꯨ ꯐ꯭ꯔꯟꯠ ꯑꯃ ꯌꯥꯎꯔꯦ ꯑꯗꯒꯤ ꯕꯦꯛꯀꯤꯁꯦ ꯁꯤꯒꯤ ꯑꯅꯤꯁꯤꯅ ꯇꯧꯗꯣꯏꯅꯦꯕꯀꯣ ꯑꯗꯣ ꯃꯥꯒꯤꯁꯦ ꯐꯤꯁ ꯑꯥꯏꯒꯤ ꯇꯥꯏꯞꯇꯕꯨꯗꯤ ꯌꯥꯎꯋꯦ ꯑꯗ ꯑꯩ ꯋꯥꯈꯜꯗꯗꯤ ꯗꯥꯏꯔꯦꯛ 360 ꯑꯣꯏꯕꯁꯦ ꯈꯔꯗꯤ ꯌꯥꯗꯧꯗꯤ ꯃꯥꯟꯗꯦ ꯈꯤꯇꯪ ꯃꯥꯒꯤ ꯀꯦꯃꯦꯔꯥꯒꯤ ꯑꯦꯡꯒꯜꯁꯤꯅꯀꯣ ꯈꯤꯇꯪꯗꯤ ꯈꯟꯕꯁꯦ ꯈꯔꯗꯤ ꯋꯥꯠꯇꯧ ꯃꯥꯜꯂꯦꯕ ꯑꯇꯩ ꯀꯦꯃꯦꯔꯥ 4 ꯄ꯭ꯔꯣꯒꯨꯝꯕ 5 ꯄ꯭ꯔꯣꯒꯨꯝꯕꯗꯤ ꯁꯥꯏꯗꯇ ꯁꯨꯃꯥꯏꯅ ꯃꯃꯤꯠ ꯑꯅꯤ ꯄꯥꯟꯕꯩ ꯇꯥꯏꯞ ꯇꯧꯕꯅꯦꯕ ꯑꯗꯨꯅ ꯐꯩꯗꯅ ꯃꯥꯒꯤ ꯑꯦꯡꯒꯜꯗꯨ ꯈꯔꯗꯤ ꯌꯧꯗꯧꯗꯤ ꯃꯥꯟꯗꯦ ꯁꯥꯏꯖꯁꯦ ꯑꯗꯨꯕꯨ ꯑꯗꯨꯝ ꯌꯥꯔꯦ ꯑꯗꯨꯒ ꯃꯥꯏ ꯅꯨꯡꯉꯥꯏꯇꯕ ꯑꯃꯅ ꯃꯥꯒꯤ ꯀꯩꯅꯣ ꯍꯥꯄꯛꯇꯦꯀꯣ ꯕꯦꯛ ꯍꯥꯄꯛꯇꯦ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯃꯥꯒꯤ ꯆꯥꯔꯖꯤꯡ ꯍꯕ ꯑꯃꯁꯨꯡ ꯁꯨꯃꯥꯏꯅ ꯑꯦꯛꯁꯇ꯭ꯔꯥ ꯕꯦꯇ꯭ꯔꯤ ꯑꯅꯤ ꯑꯃꯒ ꯍꯥꯞꯄꯛꯑꯅꯤꯀꯣ ꯐ꯭ꯂꯥꯏ ꯃꯣꯔ ꯀꯣꯝꯕꯣꯗ ꯑꯗꯣ ꯐ꯭ꯂꯥꯏ ꯃꯣꯔ ꯀꯣꯝꯕꯣ ꯂꯩꯗ ꯇꯥꯔꯒꯗꯤ ꯕꯦꯇ꯭ꯔꯤ ꯌꯥꯎꯔꯛꯑꯔꯣꯏ ꯑꯗꯨꯒ ꯁꯤꯒꯤ RC ꯔꯤꯃꯣꯠ ꯀꯟꯇ꯭ꯔꯣꯜꯁꯦ ꯌꯥꯎꯔꯛꯑꯔꯣꯏꯀꯣ ꯔꯤꯃꯣꯠ ꯀꯟꯇ꯭ꯔꯣꯜꯁꯦ ꯌꯥꯎꯔꯛꯄꯅ ꯍꯦꯟꯅ ꯄꯥꯏꯕ ꯈꯣꯠꯄꯗꯁꯨ ꯅꯨꯡꯉꯥꯏꯕ ꯑꯗꯨꯅ ꯁꯤ ꯑꯗꯨꯝ ꯌꯥꯔꯦ ꯑꯗꯨꯅ ꯃꯌꯥꯝ ꯁꯤꯗ ꯂꯣꯏꯔꯦ ꯑꯗꯣ ꯑꯇꯩ ꯃꯈꯥ ꯇꯥꯕ ꯚꯤꯗꯤꯑꯣ ꯐꯖꯕ ꯑꯩ ꯑꯗꯨꯝ ꯇꯞꯅ ꯀꯩꯒꯨꯝꯕ ꯀꯣꯏ ꯆꯠ ꯇꯥꯔꯒꯗꯤ ꯑꯗꯨꯝ ꯊꯥꯒꯠꯂꯛꯀꯦ ꯑꯗꯨꯒ ꯑꯀꯣꯏꯕ ꯖꯒꯥ ꯈꯔ ꯁꯨꯝ ꯌꯥꯝ ꯂꯥꯞꯄ ꯆꯠꯊꯣꯛꯄ ꯅꯠꯇ꯭ꯔꯒꯁꯨ ꯑꯅꯛꯄ ꯃꯐꯝ ꯂꯩꯔꯒꯗꯤ ꯑꯩ ꯑꯗꯨꯝ ꯀꯥꯞꯄꯒ ꯎꯠꯂꯛꯀꯦꯀꯣ ꯑꯗꯨꯅ ꯃꯌꯥꯝ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯒꯦ ꯃꯊꯪꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯕꯥꯏ